Kurumjari Image TV mi tabir singbutam kumanarem na taramnok sebalonena ngasigi marubu pau pijari Manipur State Credit Guarantee Scheme MGSC ngasi Chief Minister N Birena launch tokre Relief camp ta leiba mioi nipu mangada lupa lising yankai gi loan pikre Love Your Eyes at Work haiba team da World Side Day thoram pangtokre Sorada Drug Awareness Poster Campaign amasat kre Loinana Bihar gi Buksher manakta train accident thokpada bioi mari sire kuntrarom na aso open nangkre Hauzik mapungro pau lobirasi Government of India के Ministry of MSME amadi SIDBI na Semba Credit Guarantee Fund Trust for Micro and Small Enterprises CGTMSE की makada Manipur State Credit Guarantee Scheme MGSC ngasi Chief Minister N Birena launch tokre Manipur Government की Planning Department senduna North Area sida leiba Hotel Imphal da pangthokkiba launch tawgi thoramda Chief Minister N Biren hai One family, one livelihood haiba scheme gi makhada beneficiaries singda mathang manau naina loan piragani sahi maga asida lupa crore chatret ki loan beneficiary mioi lising kungani panda pigani masina mioi sing asida hingbagi lambi amadi pigadori bani ngasi launch tobagi thorum asida relief camp da leiba singi ahan boina mioi nifu ma rom da loan pigani loan piba asiga mari lain Nariba atopa bank singda beneficiary oigadoriba singi document amadi process award ba leibadagi khudong sa da mayok nari relief camp ta leiba singi awaba khangna bank singna district magistrate ka khusam naraga camp sing pangthok tuna khudakta loan piba yana ba honna bio haina Imphal East amadi Imphal West ki DC da instruction piki problem ama mayok nare haiduna problem aduda khanduna adum leiba yaroi development gi su khanma mathau tai Maramaduna Sahin Mari Mangagi Mamangda Leramba Manipur gi phir madu amuk hanna khongjel yangna hanjilaknaba official khuding magna honaminasi tha mangarom asida khudongsa da problem kaya mayok nerbasu hojik tapna hanjilaklabadina development gi lamda hena hana leramba khongjel dagi saruk ani hena yangsinna leina ba honasi relief camp da leiba displaced people singi oinasu permanent oina yum saduna hanjilhanaba honari haike Mangiba thamanga se lakatu sahi sida da koi double effort to kan honor kan makeup to be ade anu praja mayam buna manga sigi yen ga dor loan se atai phangok do mayam do adu loina phanganga ba za ne kulgarni planning gi adu ai bisu si loi ga koi gi sigi financial gi koi tongan na tim ma le sigi industry ga gi sigi tongan na ba adu gi meeting ji to do ne adu ga kungang chala kan Loina sigi awareness pira karna mayam se amo anuwa sa inot wa pina na ba ekoi kun hona mina se haja ayam bana ki relief camp da leiba mayam si documents sing se yam chak khana document chak ki bakho to bolina ai bank sing de request to si deputy commissioner ki decision chu leide Imphal East ki warga na Imphal East West ki warga na West ta ki KMD tank Aku ini beneficiary lebih mayam, nadraga lupa mayam sih one by one tahun dah. KMD type dah, memindeni nadraga bumi jaga amat dah KM tu birakan dah. Mungkin cie sang awat pak itu mayam tu isu tu biraga, adu mana tu biraga di mayam tu kondilen lagi. Yung sakit bagi yung kainer bagi awak tu lekan dalam band dah madu kisi wali itu tu biraga cien tu, madu tahun tu sih. Thaurammaduda Works Minister Govindadas Kunthongzam Water Resources Minister Awangbo Nimai
थाइबन केंद्र के एमएलए वाई जय किशन, वाकई केंद्र के एमएलए टीएच अरुण कुमार, मोइरांग केंद्र के एमएलए टीएच शांति, लमलाई केंद्र के एमएलए केएस इबोमसा, मयंफाल केंद्र के एमएलए के रोविंद्रो, नौरिया पाखंगलाप केंद्र के एमएलए एस केवी, वावाई केंद्र के एमएलए यू देवेन अमदी ऑफिशियल के आना सरुक याकी थरम की सरुक अमा ओइना रिलीफ कैंप लैबा बेनिफिशियरी निफुग मंगादा लुपा लिसिंग यांखई की लोन सु मेंथोकी नसी नौरमदाई पुंग अहुम मिनिट मंगारोम ताबदा इम्फाल ईस्ट डिस्ट्रिक्ट की यांगपोक्पी पुलिस स्टेशन की मनुंग सनबा सबुंखोप खुनोकदा खुलाई मटिकसा न पाइबा कुकी मिलिटेंट्स सिंगना बोम यावना नोंगै राउंड क्या काप्सी लक्रे कुकी मिलिटेंट्स सिंगना नोंगै राउंड क्या काप्सी लकपा दुदा मफम मदुदा खुलंगाकपा स्टेट पुलिस बीएसएफ अमदी आईआरबी पर्सनल सिंगना खुद हंदुना नोंगै कामनखरे हानसु मफम मदुमक्तदा संगरन हाइना खंगनबा कुकी सिंगना खुंदारंबा मफमदगी नोंगै काप्सिनखिबा लैख्रबनी नोंगै कामनब लेपलबा मतुंग ngasi ayuk amuk hanna kamna khibani makha tana ngasi ayuk pung nipal lom tabda Emmanuel English Higher Secondary School lom dagi kumthrak laga sangran haiba mafam aduda anirak subo oina akan mumong da nongai kamna khibani mafam aduda khulngakpa Manipur Police Commando IRB amadi basic ke kangpuna handun nongai kamna khi drone pa handuna yengmu matamda kauna singi saruk khar dagi khulai matiksa no paiba kuki militant sami mathakta mafam aduda satok sasin tawduna leiba thengna khi nongai kamna khiba aduda nakalani makta misi mina asok pan yawi paudi hojik phawi na leite kuki militant singna bom yauna nomai kapsi lekhiba adudagi sabung khok khunogi praja sing saphagaram famda lanjena kre hairi Myanmar amasung Bangladesh ta based over sin kuki militant groups singa khusam narga Manipur da kanglup ki irang thon batanatana Myanmar Bangladesh amasung Manipur da leriba sin kuki jo singi independent state ama sem naba Bharat Sarkar gi mayokta lan haubugi maralda NIA gi special team amana haukiba September kontrada Sarsampur da gi pharga transit remanda Delhi da pukhiba Simon Lon Gangte gi police custody remand matam loiduna ngarang Delhi gi Patiala da leba NIA gi special court ta puthokre loinana makha tawa investigation gi damukta numit kontrani gi judicial custody da remand lauthakre Manipur hojik thokliba kanlup ki irang asiga mari leinana NIA na haukiba July 18 da Similun Gangte gi mathakta su moto case ama lokhatuna magi mathakta investigation chathagibani September 18 da NIA gi special team ama Imphal da laklaba matung Sarsampur da satuna Sarsampur gi Phaikholum je Muntha dagi pharga pukhibani NIA na hojik phawda sathakhiba investigation da Similun Gangte se Myanmar amasung Bangladesh ta based over sin kuki militant sing amadi North East da yam active oiriba sin kuki militant singa khusam narga Manipur da kanglup ki irang thohnaba amadi sin kuki zo ge oiba independent state ama semnaba Bharat Sarkar ki bayokta lan haunaba foreign funding kaya lorumbasu thengnare maruaina Miraiba ki militant singi khutang dagi nongmai amadi nongmaru singba leinaba achowa senpham kaya lawi haiba report lay aduna Similun Gangte gi mathakta makhatana investigation sathanaba ngarang Delhi gi Patiala da leiba NIA gi special court da puthokhtuna numit kunthani gi judicial custody da remand adu laukhibani hairi haukiba mamang thagi September tang nipan da Palel area da thokhiba nomai kapnabgi thodok amadi misam miyam da Assam Rifles personnel singna sathagiba misam anigi punsi pikamnahan khiba loinana mioi kayabuna asopan nangan khiba thawang aduna maram oiraga Palel area da tangdu leitaba hanjilaktriba phawba matam kaktuna Palel kaithel shutdown tawrkhiba do ngasiragi shutdown hangdokle haina Palel mera paibi lupki finance secretary mutum Romitana Paumishinga Fondorkle Wafamasi ngasi Kaksing ACG MLA Manglambam Brahmisho yauna Kaksing district amadi Tenupal district ki SP aniga Palengi Maira Paibi amadi United Committee Palengi Mute Singa Punna Palen Maning Laikai Community Holder Paminaduna Kanna Kupna Kana Netherba Matunda Kaithel Hangdokpagi Wafamasi Romitana Paumishinga Fondokivade Palel sida September 8 ta irang thoki bajidagi ekoi Palel bazar je kuna shutdown haina lapthok sagibane adubo hauji laidi ba situation se ekoi SR SP anima Kaksing amusung Tenopala ga waring tawre enable MLS yauraga ekoi laidi ba situation je phara e afam ko bune koina singna ba leiba me am je ko e ba khoi je aduna hauji matam ngasi haiban nusidagi shutdown je lapthok sare haina koi mara party na lapthok sare
ngasi gi khana nei na bagi mi phone da SP ani gi maikai dagi pale khel si lenga ki maikai dagi hangdana ba athing ba pi ki laite miyam na shut down tau ki bani hauji kathel si mahusa gu miyam na hangbada miyam da Pandaba Thodok Sing Toktanaba District Anigi SP Singi Maikaidagi Piba Yaba Security Piduna Pandaba Thodok Sing Toktanaba Nak Sengani Haiba Giwapam Singsu Fongdoke Mid Hivesi Mubigi Kwaidagi Maru Eva Organamani Maramasina I Bank Amadi Corneal Transplantation License Ki Ayaba Pikiba do Tasigi Losilakpada Tabak Oina Horgani Haina Health Minister Dr. Sapam Ranjana Fongdokre Love Your Eyes at Work Haiba Team da Kunmari Shuba World Sight Day Thoram Ngasi National Program for Control Blindness and Visual Impairment State Health Society National Health Mission Manipur Senduna Singmarong Leba Classic Gradida Pangto Kiba Aduda Chief Guest World Perioduna Minister na Wafamasi Pongdo Kibani Minister na Makatana Hai Mi Amana Hek Polk Padagi Meet Ki Tabak Asi Adumak Tauduna Lagi Sakolak pagi matung ina mipung kuning laptop mobile sing aduna skill mamangda lairbanina mit sok pagi sang si adumak helak I lambi mataidat tharga yoliba anok sing basina ahal loibe singi mit sok pagi sang hen bagi mami adumak tai semester na launch tokiba mit ki layeng haiba pandam gi makhada ngasidi NGO ma di private hospital singna support piduna Manipur gi kasin koya kuning makta ngasidi mit layeng bagi camp sathari Mid Sokpagi sang Hantanaba Yamna Toina awareness piba matok tai haiki. Anop se anjing kake meam laga ano opaka si chanai ne hainana leibagi sigi habit se luga sigi yam stringently check tongina bai damata question matau se haidana tawini kharaburi tawi I think we need to be more vigilant in this manam di sigi jina hena mid phabadi lai dana mujne sok pa henga do because it has to be under the prescription of a doctor or an optometrist whatever and the sigizi amukahan I reiterated that we need to be more careful more I would like to request Dr. Vikram to be more vigilant in this I think Thoramoduda Directorate of Health Services ki Director Dr. Khoirom Sasikumar Mangang NHM Manipur gi State Mission Director Dr. Samarjit Ningombam Amadi Manipur Health Services ki former director Y Yaimasu Saruk Yakibulina Lemna Anu Kayasu Yentoki Singi Tongan ba district singagi lakwa phurup kayagi lusingba singaloinana Federation of Haumi gi Taruk Suba Foundation Day gi thoram pangthokre hojik oireba yelhongbi singda mitop singna landrakpagi tanja oibana mamingtagi oina Foundation Day asi pangthok kharbasu lanpham asida yelho phurup singna karamna punna leminagani haibana mapung phawa mapung oiba thoram sigi wafam oiki irang asida maribak muramdam kannabgi damak thawaina pontha pi khraba singi mafamda awab phongdokpa amadi asok apan nanglab singna athuba matamda phagatnaba punna isoda thominaki Federation of Haumi gi Taruk Suba Foundation Day na lakpasida iramdam sigi yelho phurup khuding maktasu lupsigi maiki dagi yaipa paujel pirakle Panbay abade English sing aniga sumna traimpan gi October 12 da iramdam sigi yek salai leiba kunthak kunkhagi yelhomi Purup kun manga punduna sem kiba lup asina senapati Chandel Okrul Tamelong amadi kunkhagi mafam kaya da leptana sathrak liba know your identity haiba team da mifam kaya phamki masina handak thok liba irang asida aikhoi maseli marakta achu mateng ama peri haire Sahi asigi July 3 tagi mang khraga kuki militants singna tamthina hatok pikraba Mahiroi ani hijam din thoingambi amadi pijam Hemanjit anigi misi asigi matangda kuki sevlen ni haijaba sing amadi kuki MLA singna condemn tarukadra khalubani adubu wafam mat phongdok taba asina kuki militant singi activity sing asida makhoisu sawatle haiba takpani haina RPI athwalegi National Secretary Maheshwar Thonaujan Phongdokre misi asiga mari lainana sem kiba JSM di victim anigi imunga RPI athwale gi National Secretary Maheshwar Thonaujan ga ngasi unaduna wari sanakre unabadu da Maheshwar Thonaujan na Secretary Advisor da asiba haksang puthoknaba taksin kiba amadi JSC gi makai di kari thabak tohonningbage haibagi wafam sing phongdoknaki JSM di imung manung unarba matung pawmi singda PAODAM 12th Maheshwar Thonaujan hai mihat
asiga mari leinana senabani haiba mioi mari phagat laba phawwa asiba jang puthokpa ngamdab haibasi maram sade mi pharabanina phagat laba mioi sing aduda ahak basera piraga atuba matamda asiba haksang puthokpam thokpani security advisor ga unaba matamda su mihat asida senabani haina phagat laba nupi adu kuki militant gi nupi ni haibasi chumra hangbada aseng haiba ngamde haina kumlakpani thorok asi yamna aki tujninga oiba thorok nei maram aduna senaba mi sing pharbanina strict punishment piraga asiba body puthokpana afabo oigani maduna tragadi irang sagalakpa matamda mina hena apenba pokpo oigani haike lingthoi ngambi amasung hemanji ki family ka suknajare tasengna yaman nungai taba kaishu khangjadraba nung kutta nungmai paiba sunataba taseng yam chamjaraba angang ani sibu yamna tamthina kuki terrorist moina hatpiba uhaidra thabak tasengna sa bong da minung siyawe sa dagi hen tamthiraba yamna chokhattaba third class haige yamna tasengna koi media su haijari baseni yamna makoi na tawriba activities myam tasengna sida kuki terrorist activity sidak sogatliba makoibu support tawriba MLA oigera kuki innocent civilian ga haijariba moise innocent suai oidrabrana khale maramdi atyam tamthiraba activities sibu jipauda condemn tawraktaba nungaite bu hairaktaba adu taragadi mokoi kuki MLA taradusu makoi su sida yawen takpani mokoi gi terrorist activity chathariba sida su moi support tawi haibani adu kuki community singsisu tasengna haragadi condemn tawrakadra khanjabani hauji pauda nungaite haiboi wahai haidabida akoine tawbanate mana tawrangani mana tawrangbanate akoin tawrangani haraiba yam chokhattaba answer am pibira pase sidadi akoi innocent civilian bu hainingdreba tasengna harabada aduna akoina tasengna ai mihorol gi angan mu matamdagi pangthok rakliba miyoibe khunagi yamna maroiba thoram ama oiriba mera sorel hoba kumsi sahi oina hojik oiriba leba ki phim asina maram oiriga pangthok taba yadaba lagi thoram adu tam pangthok lagani haina lining thau salamai temple board ki माइब्रेन थादरप सेरल हाइरी सेरोल सिदा पल्लिबदी मैटी थवान लोंदा तरेत सुबा थाचत मेरा थासे इरमदा मसिदा खुंदामिनरिबा येलो प्रूफ सिंगी लाइनिंग परि सेटपा ख्वाइदगी अथोइबा काबा थानी हाइना लौनरी मेरा थासिगी नो पानबा निमित की मेरा सवरल होबगी थोरमसी सही कुमजा कया लाइनिंग खोंगसत का लोइनना कंगलागी नुंगजेंग इकोनदगी इरुस इसेंग लौदना पांगथोरपनी असुम लेबाकी अरुब थोरम असे ममांग सहीदगी हौना लाइनिंग थौ सनामई टेंपल बोर्ड का लोइनना उत्तरा संगलेन अमदी उकल गलोइन पांथोक मिनबा हौख्रबनी कुमसी सही ओइनसु मौसागम इनात लाइनिंगी तोंगान मसिल अमदी लोइसंगी थौमिसिंग लोइनना सिंगमी तमी येलो प्रूफ सिंगी ओइबा अचौबा लाइनिंग खोंगचत अमा पांथोकनबा थौरांग तरमबदु वरेकलिबा लेबाकी फिल्म असिना कुमसी सही गी पांथोक लरोय लाकलिबा मेरा सौरेल हौबा मेरागी नोम पानबा नोमाइजिंग नुमित अक्टोबर 35 असि गिदी लाइगी लिकलम अदु कायदना सेंगना समना पांथोक लगनी हाइरी All Sora Clubs Coordinating Committee ASCOC na sinduna ngasi pung nipalom tabdagi Sora gi mafam sinba thungna satuna drug awareness poster campaign ma pangthokre bike rally ga loina satakeba campaign na sigi Sora gi maru oiba street corner singa ASCOC ki members sing na wangang duna drug ka mari leina ba awareness ki pausal sing peki campaign na sida ASCOC MD Zulfukar Alam कक्सिंग जिला परिषद की उपाध्यक्ष MD नजीमुद्दीन इरेंगन ग्राम पंचायत की प्रधान MD बदुर रहमान पालेल ग्राम पंचायत की प्रधान MD मुकीमुद्दीन अमदी ASCOC की एडवाइजर सिंह मरोइब वांग सिंह ओइना सरुक याखी ngasi ki throng matangda All Sora Clubs Coordinating Committee की जनरल सेक्रेटरी मकक मयुम रिस्की शाहाना वफम क्या फोंगदोरले ASCOC committee se hokiba September ki tangpul hoi all Sora bari staff kapsing pulla ga sem jakhi bani masi Sora da drug free ho hela si haina sem jakhi bani aduna ai koi si masi ke tra thazar ko na kasi ke koi all Sora ge hoi by street corner meeting kam awareness program Sora da drug free ho hela लौसी लको लैबा लौ परि लिसिंग मरी रोम लौ लोक तमदाई असिदा इसिंगना थुमजिन खिदना लोकबा यारोइद्रा हाइना लौमिसिंगना मिपाइनरे हाइना MD नजीमुद्दीन उपाध्यक्ष कक्सिंग जिला परिषद फोंदरोकले ngasi लौसी लकोंदा इसिंग तमना मखोलकपगी लोकपा यारकदौरबा फौसिंग तमना चदोन लोकपा हौरकपगी फिल्म अमा लैरिबा मफमसिंग यंगसिलदुना
MD Nazimudina Makata Adun Hai Kaksing Wangjing Tenta Amasung Wagai Assembly Constituency gi manungda manung saliba lausi lokol asi phongthok ningthina putok ba mafam amani sahi kunthra rom hen bagi mamang dagi National Highway 2 fauduna seliba lausi khongjau asidagi semthaki ba ising sing singkapam haina khangnari ba mafam asida singkaktuna ising asi kharungpat romda singthak sithakiduna lokol asi lau unaduna lakli khong asi tamna phunjilakpana maram oiraga handak sai asidi ising mapholaktuna lau pari lising mari rom asi irolungda lup khiduna lokpa yarba matam asida loina mangkhragadra haina mipaiba lomi singna phaunare lausi lokol akoibada lariba tongan ba grand panchayat singna honaduna mi nektuna amadi machine sinaduna sengnaba honari adubo khong asi Asian Highway dagi kilometer tara rom lapa amadi phit kunthra dagi nipurom pakpa asina sengnaba honabada selyamna sangbanina Manipur lenga ki mari lainaba loisang amadi kaksing wangjing tentha amadi wagai gi kai khumnari ba MLA ahum maknasu kari paikatuna ising makholakli ba si singthoknaba honabiu hainasu lengak amadi MLA ahum gi puning singsilakli ngasigi kongsat da MD Badur Rahman Pradhan Irengbam GP MD Mukimuddin Pradhan Palel GP su saruk yakhe Hojikti amukka leipal si akhoi ising thumae akhoi na lepi basi makha ta bada satpa yadadana law akhoi gi pal si thungalaktana ising chen thokpa yadramina thungalaktana satpa yadre aduga machine na suba su yadaba mi na surakpanina nong surakpa am batau basida machine na satpa kanda pokhairakpa nam dharakpa lai maram basina mi na suragadi akhoi sel thumgi su adu yamna sangba matam su sangba oigadori adu ragadi akhoi mari leina basing sina masima kari tawsigi habo wakal madom da puning ching sinjaningi haibo wafang kharasine thamjarisi India lenga ki Ministry of Skill Development and Entrepreneurship MSDE gi makhada Thawal district ki wanging da hangliba jan shikshan sansthan JSSS Institute of People's Education na senduna institute asida tongan ba lamda tamliba mahairoi singi second skill convocation ceremony Kaushal Divshant Samrohong asi Wex ki central hall the pangthokre honoring every skill empowering every talent haiba pandam da pangthokhiba convocation gi thoram aduda additional SP Ops Thawal o wangkhoma na athoiba mithong JSS Thawal gi chairman Dr Nepram Kunjona Thoramapu aduga Manipur lenga ki MSRDA loisangi executive engineer akoijam Devendro MSRLM gi state mission manager K Ranglo amade Wex general secretary L Premanandana akhanaba mithong singoina saruk yakhi from aduda institute asida tongan training course singda mai pak lawa mairoi singda ngasigi mithunglen singna certificate sing yanthokki institute asida training course phanglaba mairoi singna puthokpa tongan ba nat ki oiba jabo isei kyasu thromduda utke Panthoibi Irat Durga Puja Ningol Sakhoba Lai Harauba Diwali gi nil khongbun singba makhalamatagi harau kumai tawbiganu amadi tangai phadaba lai gi lai thokak pangthok piu haina zirbam iramdam asida lairiba praja miyam da umang lai kanba apun balu ukal jeri masaloisang gi maikai dagi ukal gi advisor hamom dhani maiteina apel tarok lei wafam singasi zirbam gi lakai da leiba umang lai kanba apun balop ukal jiri masalo sangi office ta pangthokpa paw infam amada hamom dhanina maiteina phondokhibani mahang makhata na hai hokhiba megi tang ahum dagi iramdam Manipur asida thoningdaba yamna tamthiba thodok wathok kaya tholuk liba ase ngasi gatha manga henjilaklaba phawba namdam asida tangdu leitaba khunai ama oidribana handak ki chahi gi oina Panthoibi Irat Durga Puja Ningol Sakhoba Lai Harauba Diwali gi nil khongna singba makhalamati harau kumai tawiganu amadi tangai phadaba laigi laithokak pangthokpiu haina umalai kanba apun balop ukal jiri masaloisang gi maikai dagi jiri lamdamda lairiba ireisa khwai khibiki maphamda haijari haina mahakna paumi singda phongdokki Durga Puja Panthoibi Irat Lai Harauba Ningol Sakhoba Diwali gi ning khongbana chingba harau kumai tawbidanaba tangai phadaba lai lai tho dutang pangthok pire harga lila drama jagoi sei na chingba harau kumai gi thoram sing asi tawbidanaba gi dama
ukal gi mai kai dagi diri lamdang gi iri cha punam gi mafam da nolok na hajari sidang hari ya ngasigi pawin phamadu da ukal jiri masa loisangi president sanasam lalmani maitai amadi advisor kumbha luangsu saruk yake Khabok to Ladybug Club Kunitwagi Apunba Body Amo Oriba Khabok Quarantine Committee na Sindurangasi Khabok ta Santi Rally Satkre Athoba Singda Hailei Katuna Awabasu Pondokre Khabok Amadi Tongan Tongan Baba Pam Sinagi Lakpa Miam Saruk Yadun Satkiba Rally Ado Khabok Part 1 Lukhoi Lampak Taki Hauraba Matung Khabok Part 2 Me Lekai de Leiba Ikop Ningthau Labuk Laibung Pauba Satuna Miamna Laibung Maningi Turenda Kumduna Lana Sida Lake Hidrava Atobusing the Tarpan Katuna or Fondoke Tungda Nasigi Reli Aduda Sarugyaki was sing Yauna Ikopning to Laibung Mamang the Leba Lampakta Miami Pamamusu Pangtoke Miami Pamadu Manipur University Professor Singland Maisnam Social Activist Ningtoza Lansana Walo in Sarugyaki Nasigi Tarunga Mari Lena Kabo Quarantine Committee Convener Bishan Mangang Haikibada Iram the Manipura Sigi Lamkai Kaiba Yaroi, Kuki Narco terrorists sing Manipur Sibu Masetana, Tugainaba, Honak Pamatamda, Manipur Kaiba Yaro Haiduna, Mang Tana, Lanting Nakiba, Atobus Sing, Adugi, Tauna Amadi, Makoina, Udlamba, Tauna, Lingzel Adu, Aikoidesu, Makatana lady, Haiduna, Aikoisu, Lamkai, Nakigani, Haiba Wakalunda, Nasi Santi Deli, say, Satuna, Laikidrabas Sing Yamapamda, Haile Katuna Ikai Kumnabasi, Utpani, Haike. Mamang Thaduna, I told you, Lanching Nakiba, Kai Yaro Haduna, Mamang Thana, Lanching Nakiba, Atobi Sing to be Tauna Sing, Luna, Makona, Leblamba, Tauna Nado, I call the Su Makata lady, I call the Su Makoiduna, Makoidona Nakigani, Aduga, Lakidaba Atobi Sing, Mapanda, Makoibo, Ikai Nabo Utona, this is Santi, Kosadama, Satsa Bolona, Makoidi Mapanda, Hailey. Mana among them were the Sukati and Makobi, Tonal is in the door, Tagapo and Nasiki, Pansel. Narang Midang Sinjami Sapam Lekai Leva, YouTube Manipurgi member, Amagi Yumgi Geta, Sakangdava, Mui Amana, Hop and Setuna Laga, hand grenade Ama plastic to happen at Tanamle, Bomb, Tamjilambagi Pau, as a hectare of a Sinjami police station get Timamalakuna, Bomadu, Pukat Cray, Bomb is partner to safety Amata Yaudana, Bomadu. Loktok kiba asi singai oi haiduna YouTube Manipur gi yam rabiam ngarang numidang singai police station da thomjin duna aseng ba chumba paudam piu haina wari sana kre thodok asibu yaning da ba phodok laduna ngasi singai sapam lekai da yam rabiam na wakat mipam pham kre wakat mipam aduda yumnak ta bom thamjin ba yaning de miam da aki ekhang pokhan ba thong sathabiganu misam miam tangdu leitana lehen biu aikhoi santi pami haina thaba placard kaya su sinake Nakalamoromda Narang Huidrom Tom Tilgi Mayumda Sakang Singna Bom Tamzilambasi Akan Mamong the Condemn Tawi Tamam Liba Bom Amabu Polisna Safety Amatayavdana Makuta Pairaga Pukatkiba Adusu Angak Papawi Haina New Development Horizon Sinamay Oinam Tingelgi Convener Oinam Romena Pondokre Nasi Sinamay the Patu Kiva Pow in Pamda Oinam Romena Hai Narang Midang Pungtre Rom Tarakpada Sakang Dabamir Amana Tomtingi Tongalda Bom Madu Tamjilambani Mi Kung Tariba Mapamda Bom Tamjinduna Aki Kang Pivasi Condemn Tawi Tomtin Lebaki Tabukaya Tauba Mioini Masida Bom Tamjinduna Aki Kang Kaya Pirak Pasina Nungaitaba Pahon Bagaloina Lebaki Tabak Taurkadoriba Singda Akiba Du Pahole Landa Masiki Tabak Toriba Mioi Singda Makatana Aki Kang Pivagi Tongasi Tobiganu Kanana Karigi Damak Tamlambano Haiba Kangan Biu Bom Adubu ngarang bom expert sunataba police na makuta pairaga lahot khiba adusu angak phawi haina phongdoke asigumba inaopsia aligi thonganda bom thamjalamba habase kialamba habase ngasi tungda hawrak liba aikoigi miyang gi oiba ai gi oiba thabak thoromda tabunaba mirak mil lektabiyai aduna asigumba tohoidaba thodogase Paudanaba I condemn Dogeri, a Kogi Manipur police na, Kamai Toroga, couldn't a pirate of home the Lotino Sisiam, Angakpa, Questionamani,
aduna bom expert ama laga fadal waktu piraga dia koisu habit karumba khara khanbe adu yamna haina singna kuna ta paraga bom lo ki baje sisu koi nuajade Jiribam district PAODAM satliba National Highway 37 Jiri Imphal lambi gi jail mamangda matam kayadagi lambi satpada yamna nungaitaba amadi gari satpada achawa awaba piriba lambi matek asi SP Jiribam gi miyeng makhada Apex Company na ngasi semjin kre masigi matangda district police Jiribam gi DSP S Gorchana aikoi gi pawmida asumna hai Jiribam gi 0 point dagi Nongpoklomda meter cham rom satlaga lariba Jiribam district police headquarter gi manak oriba National Highway kuntra taret ki lambi mate khara si matam kaya gi mamang dagi hanjin semdona laklabasu hairiba lambi mate kasi chatok chachin yaraktabadagi Jiribam district police ki SP G Ghanshyam Sharmana National Highway kuntra taret lambi sembagi project work pairiba Apex Company gi engineer sing kauraga SP office ta wari watai sadarba matung ngasi SP masamak yauna hairiba yadran lariba lambi asi Apex Company gi workers sing amadi engineer laktuna lambi asi bu naunamuk nung laingoi haptuna nala na singba tawduna public ki nungaina ba lambi asi koilas thaba mung natrabasu satok sasin nungaina ba temporary oina lambi asi semjabani haiki Apex Company na longba tawgudaba jaga si akoina jiri gatagi na makudagi mamang lomda kitang chalaga kilometer tari lam chalaga moigi thabak tongnabagi damta moi companies na chingka thaba lamben semba haugalakpa matam sida akoi thengna hubadagi akoina moigi asongi du lepaga haibadi nataba thabak to asomdagi kitang khaidoraga ngasi sidang ni mateng pangbiyo haibadagi pura kolas break to tim natabida temporary wina akoina satpa yadrib lambien sin nungaida bai dabukta akoina police ki side tagi SP gi mieng makhada akoina lambien jeng asi nongna nala tawdana khotuna public sing nungaina bai dabukta akoina thabuk che pangthok chabani haibata Manipur hojik thokliba irang asida Manipur gi tongan ba mafam singda khulngak liba village volunteers singda amadi maira pabi ima singda leptana tengmang piriba United Protection Committee Nambol da Oinam Government Higher Secondary School Oinam gi Maikai dagi lupa lising kun amadi Nambol Khajiri maning laikai dagi Naurem Bisrupna lupa lising manga committee asigi office ta ngarang laktuna mateng pikre tengmang pibirak pa asigi nama committee gi Maikai dagi su thagat pa phongrok le hari Boyri Laimeron Maira Paibi Apunba Manipur gi President Oina Thawprambi Ima Longjam Memsowi Laimana October Gitang Amada Masagi Anaba Amadagi Kaundan Lakidabda Yellomi Kanbalup Wagai Hanglam Kerak Koidum Git Tommy Sing Amadi Mera Paibi Singna Awa Pondokre Awa Pondokpa Saruk Yakiba Singna Lakidabi Imagi Tawaina Mapugi Lekolra Ing a signal Launaba Minute Ani Tumina Leptuna Tony Zabaga Loinana Lakidrabagi Imungi Awa Saruk Yaki Panbayabde Ima Memsowina Nishana Mahalakadaba Namdam Sigi Naharol Kaya May Kaba Nishadagi Kananaba Nishaban gi khongjang sangsin baga loinana nishari kanar bahonabda achaw thodang lauki malemda amuwa aini hainariba Armed Forces Special Power Act afaspa gi marumda lamdam sigi nahak kyabu sasinaba encounter tawduna halakpa nupi obi kaya gi ikai khomnaba mahalakpa kaya gi mayokta su thona phana lantheng nabi khi mahangna laikhidabasi lamdam masigi achaw mani hainasu yalhomi kanbalup ki maikai dagi thorokpa selamada phongdorokle Narang nungdang pung mapanga minute kuntra mangarong tarpada the North East Express train tali dagi nantadona accident thokpagi thodokta myoi mari sire kuntra romna sokpan nangkre thodok adu Bihar gi Buxar manaki Raghunatpur station ga yam naknaba mafam da thokibani train adu Delhi gi Anand Bihar terminus tagi Assam gi Kamakhya tamna lakhibani Union Minister Ashwini Kumar Chaubayna Haikibada National Amasung State Disaster Response Forcing Myoising Thodok Thopamda Yokiduna Mi Kanbagi Tabak Lokatpa Hokre Bihar Deputy Chief Minister Tejaswi Yadavna Disaster Management Department Health Department Amasung District Officials Singda Relief Amasung Rescue Tabak Sing Khoni Tuna Pakat Naba Kangan Kre Hairi
रघुनाथपुर थोकिबा ट्रेन एक्सीडेंट की मतंग कुमने यंगसिले हाइना असम की चीफ मिनिस्टर हेमंत बिश्वा शर्मा ऑफिस तसु फोंदोखरे बुक्सर की डिस्ट्रिक्ट अथॉरिटीज सिंह अमसुंग अतै एजेंसी सिंगसु ई पाव फाउनरी हाइके खाउदा हमास दा इजराइल लंदाक्तुना मियोय क्या फाजिनदुना थमिबा मियोय सिंह थादोक्त्रिबा फाववा गजादा बेसिक रिसोर्सेस नत्रगा ह्यूमैनिटेरियन एड अमत पीरोय हाइना इजराइल इमरजेंसी मिनिस्टर काजसना वासक्रे हाइरे महाना फोनुखिबा वाफमदा गजादा ह्यूमैनिटेरियन एड सिंह पीरोय इलेक्ट्रिक ngaloy टेप तै सिंह ताहलोय थावी गाड़ी चलहन खिरोय थोंग असि फाजिन खरबा इजराइली सिंह थादोक्तुना मयुमदा हलक्त्रिबा फावबा चटकिगनी हमास ग्रुपना गजा स्ट्रिप्टा Israeli foreigners amasung dual national kutsa moi kuntra phajidu thamlibani Israel amasung Hamas ki landa mioi lising amga sani hena sikrabani hari hojik aroi bada maroi pau amona pijari Manipur State Credit Guarantee Scheme MGSC ngasi Chief Minister N Birena launch tokre relief camp singda leiba mioi nipuma da lupa lising yang gi loan pikre Love your eyes at work have team the world side day thorom pangthokre Shora da drug awareness poster campaign satkre Loinana Bihar gi Buxar manakta train accident thokda mioi mari sire kontraromna asopan nangkre Nasi gidi image parum sedok jaba matang se lojere miambu amukanna khurumjari